ngasi aina tawjutore sidi kaleji ko mameng su hai ko aduga mayungan khara maga yaujare ko sisi phajana na sem mani ko sema matung sidaida phajana piece na sema matung da phajana chamtho oga thamani sem isi mayam adum yengbiyo yam su chautana yam su piktana adum tawbani aduga phajana chamtho oga thamani thamma matung da thong basidi thau khara ma hairani thau haira matung sida tilau duga siri tejpata ni hapisi tejpata sigi man hapa matung da haridok hape ko haridok ni hapisi haridok sigi matung da ma tilau hapani tilau kilo raga muka phajana matung mix up tawraga phajana magi ngangi tawraga tawa matung sida ko ginger garlic ka ani ma punjan ba paste hapani ba paste hapalo raga ngatang ot ani magi munbagi chang ama ot la matung da minute ani ahum gumba loira matung sida thum murok Kashmiri murok aduga Kashmiri murok si machu phajana aduga meat masala so hapana ba aduga phajana okhairani masi phajana munna ba okhaira matung sidaida amukai koina hameng sa si hapana ba ko hameng sa si hapasida hameng sa si masagi machum matung phajana thokjarakani sisidam kan mahi chu ai bi gano ba mahi haidana dum tawraga machum phajana thokjarani machum si thokpa loraga masana si thokpa loina ba kuppaga amuka thamgane ba aduda haite su munjalani machum su thokpa loirani si amuktang okhairani okhaira matung sidaida magi haikat kangapai mata tanja sida mahi khara amuk hapana ba mahi amuk hapa matung sida marak ta dum otpiyo natragadi ka basu yaurakane ba aduna marak ta dum otpiyo si emo yam phajare hawdo mali adu si marak ta otpiragi emo si loira ba. Hi friends, welcome back to my channel. Ngasi aina chajagadori si san gi kaleji ni ko san mameng ka su haina bane aduga extra gravy amga sinna la putroga hawai ga sunju ne cold drink am su yaujare salad kharam su yaujare ko haudringi mamang da chelina using the request haujari ai gi video asibu loyo fo yang biramo like comment share to biramo amasung mathang kari cha sige haibadu aingon da comment to biramo haujarage chelina mayam sing kaleja ni ko Padahal hao sunju sih kita agak lah putro sunju ni baka
थागतचरे अगी वीडियो असिबु मीडियम ताबिनबैदमक्ता अगी वीडियो असिबु एंजॉय तौबिरगदि मयाम लाइक कमेंट शेयर तौबिरमु अमसुंग अगी चैनल असिबु सब्सक्राइब तौबिरमु कमेंट सेक्शन दा मयाम इबिरमु मथंग करी चासिगे हाइबदु आई सोइदना दुम तौजनबो होनजगे ngasigidik matang asida bye